ISCOM की discussion times meeting tabiribisingbu khurumjari loina ngasi khoi studio stage mamangi thangja nimita thamjakiba topic adugi makha ta boina tongan ba expert sing lengbirakuna khananenabagi damakta ekhoi semjari MIOIBAGI LAMCHAT AMADI KHUNAIROL hairiba topic asimaktada lengsin biduna leiriba oza ani siga loina na ekhoi khanajagani oza sing masak tanganabagi tanja mukta lawjage aigi mangda lengsin biriba si ikai khunajariba oza Mairaba Angom Secretary General UFO Universal Friendship Organization Ozabu Kurumjari Taram Nokjari Lonena Aigi Hek Yeta Lengsin Biribi Ekogi Madam Supriya Brahmachari Miyom Advocate Ikai Kumnazarabi Iche Busu Taram Nokjari Kurumjari Lonena Ozamadi Nasige Ekogi Madam Ainam Nokshizana Ikai Kumnazana Iche Hanasu Daita Kauzavani Aikoi MIOIBA Aikoigi Punchi Desida Angang Hek Oiring Dagi Ekoi Kuding Makna Yana Duna Lako Wapam Amadi Aikoi Paisa Mang Bahabase money loss is something is lost aduga time loss is Karage Hena Mang aduga last character loss is everything is lost ka habane sing base dum ta dana lai and the character MIOIBA magi behavior attitude kaina laiba tungan ba English ki wahai sing se aikoina Maitei londa yamna samna tasan khomjilaga mi ama oibagi magi lamchat sajan maong mato khoigi magi MIOIBAGI lamchat ka haina samjilakpase adu ozada aina iche ozada hana aina khangjaning basi aikoi MIOIBA amoina pogla aba khuding makki lamchat sajat haibase aikoi Manipur gi context oina nai nazarabada malem gi phambak thak asida di tongan ba fizet leiteng tongan ba loan magi oiba culture tradition leibani na aikoi gi Chinglai asigi oiba khogi culture amadi tradition da yumpham oiba aikoi chatna role da naina zarabada aikoi gi lamchat haibase sida haurapliba naha sing sida maroina aikoina target tawjaraga karini haina aikoina isam samna phongdokpa yai amadi ngasi kaitharakliba Khunairol asigi maram seisida lamchat siga kadai phabu mari leinai ka habdo ozadagi ahan boina tajani ISCOM bo sigumba nainabagi thoram seisida koi saruk yan bibagi damakta ai haijaba ngamjaba khara phongdok sanabi tanja pibasibu sigi damakta kai khuna bosari thagachari lamchat haibasi tasengna haibada MIOIBAGI mami amani na haibi ai karino haibada lamchat tuna magi phajaba phajadaba mi amagi masakchi taimni aduga Manipur ki context gi ankanda lamchat haibasi karino haibada aikoigi mi marakta society sigi marakta khunai sigi marakta leiba matamda masigi mi sida phai phati haibna singba masakta iba adubo akoina lamchat aina thamjage haibadi kanona hai jagat is bright na hairam se character is my degree life is my examination universe is my university in hairam haibadi ngasai aigi degree se aigi chang si kyam phai phati haibasi lamchat sina takadoi aduga madugi lamchat to madu aina ngamna control tongna satpra satraba haibasina aigi changye ngamoina ani mana phongdoise aigi wakhalonda aduga universe haibasina aikoi society haibatare malem haitare mayam se masina magi university ni haidi MIOIBASI magi lamchat sajat phajage haibasi miyam dagi tamba aidi mi khudimak se haina singna poropa nati MIOIBA khudimak angang oi ngaida longna tarami adagi amok upai sansai haiba mayam sumai tawna aikoigi kano se lamchat sajat se mamang da hogiba mayam adagi mi sa usek leiba mayam sidagi ahalaman lei mayam sidagi tamakadoi aduna character haiba seisida tasengna haibada masi phajai phajati haibji samna haibda hujik mayama tahaidaba uhaidaba mayama thoi aikoigi lebak seisida magi sidi phai phati haibse mina lepi aduna character ne haina aina lojai aduna sigumba character se masina aikoigi midugi masakta imni aduga midugi magun lepi bani ana afaba lamchat haibse MIOIBADA kaiba pidaba MIOIBANA phayena haibdo madubu magi midugi character ni haina maina lepa yai haina thamjaya ahan
से ओजाना सु थंबी मी अकोइना पोगदी मी अतोप अमदा अकाय पीदबा मागी अयेट अपन ओइदबा सिना मागी कैरेक्टर नि इचम चंबा हाइना थंबीरे अदुबो हौजिकी मतम सिदा अखोइन येंगजबा मतम ददी जे कमाय तोगेबु लमजाउ सोरक्तसु अंगांग सिंजे ट्रैफिक पुलिस ना कंट्रोल तोबो ngamक्तबा गाड़ी की रेड लाइट से थानो मतम द स्टॉप हाइने जे एवरीवन नोज इट अदोइ तारगसु थौजिनबो होनबा फ्यू सेकेंड अमानी जे ngaइबा ngamदबा लेपा ngamदबा सेमदन लैबा रूल्स सिंजे इनबा ngamदबा अदुना अवाबा मो ओइबदो ट्रैफिक पुलिस सिंस्ता लैना अखोइ खामना अदगिदी अखोइगी मतम लोरबा गाड़ी थौबगुंबा असुमाइ तौदना अने एग्जांपल अमा इचेदा पिजबय वाने अंगांग सिंसे गाड़ी अहुम नमजलगा तोंगनु हारसु द हेलमेट उपतबिदा थौगनु हारगसु तौगनु हाबसे लोइना तौबा लोने मसि सेमजि थुगायरगा चटपा अदुमाइ तौदना ओजानासु थंबिरिबा अकायबा पीदबा हाइबदो सोमदा अकायबा पीरिबा अदुसु खंगना मतंग से इस कंट्रोल तौनबगिदमक्ता लेंगाकी ओइना सेमिबा अखोइगी इंडियन की कॉन्स्टिट्यूशन की मखादा सेमिबा लॉ सिंसिना कदाइ फावबा मदु कंट्रोल तौबा यागे गा हाइबसे इचम चमना मसिदगी हाना आई इचेदगी खंगजगे भारत की लेंगा मखादा कोई लेरी बनिको भारत की लेंगा मखादा लेबा हाइबसी लेंगा से यावरसे कॉन्स्टिट्यूशन निको कॉन्स्टिट्यूशन इंडियन कॉन्स्टिट्यूशन हाइबसी पृथ्वी मेनुंगा ख्वाइदगी जावबा अदुगुंबा कॉन्स्टिट्यूशन अमने यावरी सिगी कॉन्स्टिट्यूशन सिदा पीरी से भारत की नागरिक अमना माना फंगबा याबा मागी राइट मैम अमा माना तौगदबा मथौ ड्यूटीज मैम अमा यावरी अदगी मागी हक मागी फंगबम थोकपा अंगांगी नुपीगी मैम अमा मसेसि इंडियन कॉन्स्टिट्यूशन सिदा पीरिबा आर्टिकल मैम सिंसिदा मचा मैम सिदगी आर्टिकल मैम सिंसिदा सुम संदोरक्तना मैम मथंग खोइ पाक्तोक चाउथोरैको मथंग पिथरेबको अदुना इंडियन कॉन्स्टिट्यूशन पीरिबा मैम सिंसिदा मी अमा ओइना सिटीजन अमा ओइना पोकपा तारगदी कॉन्स्टिट्यूशन पिजरिसे से अखोइसे अखोइगी भारत से मनिंग मखा तंबा लेबाकने न लेरमनिना मदुदा लेरिबा मैम सिंसे कोइ डेमोक्रेसी चपा लेबाकने सुम हाइरिने बकोइसे डेमोक्रेसी चपा लेबा इन हाइबा तारगदी मनिंग मखा तंबा से अखोइगी ai miyoiba amo ina poka akhoi bharat ki constitution piri se akhoi gi hak right se akhoi gi ai isada kari aina kari apamba ai kari lege haiba se phongthok saba yabe gi adhikar so akhoi da piba adigi aina tawgadaba mayam duties mayam am swingo da piriba akhoi freedom of rights mayam am lady da ko almai tawdana mai duties mayam am su lady ba ko the right mayam da ai wakhanda kari lege haiba se phongthok saba yabe gi ayaba piramnina मसेसिदा नुपा है नुपी है खाइदोपा लेते आंगांग है अहल है खाइदोपा लेते आंगांग सिंग मयाम सिंग सिदसु अखोई अहल लमन मयाम अमा फैमिली की ओरसु वारी बताई सानबदसु आंगांग सिंग सिसु अदुम याहुनगदबनी मोसिसु याहुनगदबनी हाइबा मे यावरिने मोसि तोंगानगा थंबिबा यारुइदुइने को आंगांग सिंग वाखन कई लेगे हाइबसे अखोई ताबीगदबनेबा मागी अपामसे अदो आंगांग अमा मियोइबा अमा ओइरबनिना कोइसि ngसai ओजाना सु तापि से हेक पोकपगा कोइसि कइबो हाइरप नते ममा मपागी मखादा लाइनि अरे ममा मपासिना मागी लमचत व्यवहार म्याम सिंसे लोइनो तंबिरे इनेबको सिसिरा सि तौगदबनि सि तौरिदबनि हाइबना सुम म्याम अमा कोइ लाइनेबा हेक पोकपदगिना मागी तहुम थोको म्याम सिं सि हाइरगदि सि तौ काना हाइबना सुम म्याम सिंसे मी उरगा करि हाइना हाइगनि अहलमन उरगा करि तौगनि काना हाइबसे अदुम यावरगा लैदिनेबा मी लागा नंग अदु हायो अदा हायो नि इंजन नतेबको सि म्याम सिंसे खोरमबो हाइरसु व्यवहार मा लैदना रेस्पेक्ट ने थक्कागी सिस्टम सिगुम म्याम सिंसे ममा सिना अदुम ओजानेबा अंगांग अमगी केनो सि ख्वाई अहानबा गुरु सि कनानो हाइरगदि पेरेंट्स ने नकोइना हाइनरिदनको अदमाइ तौदना अखोइगी कॉन्स्टिट्यूशन सि द पीरिबा राइट म्याम सिंसे दा मागी तौफम तौबा ड्यूटीज म्याम अमा लेरिबसे इस अखोइ लो याहरगा लेग्रमनिना आंगांग सिगी सुमागी अपाम्बा अनिंगबा म्याम सिंसे अखोइ फोंथोक सनुगी तंजादो अखोइ लौबा मा चंगेबा अदु लोकसल मतुंदा आंगांग सिना पामिबसि करिनो हाइबसि अखोइना खंबिबा मा थोएबको अदो खंगा कांदा मागी नंगना पामिबा महांगना पामिबसि करिनो हाइबसि अखोइना अयेटपा यसनबिबा नत्तबा यैथतबिबा नत्तबको नंगिसिबु फजमाना ममा पाना तहनिंगदबा मक लेबा तारगसु नंगिसिबु सि तौरगदि फरोइद्रा हायंग तुंगदा सि ओइरोइद्रा कायना हाइबना सिंपा सिंसे को एक्सप्लेन तौबिबा मदि दरकार लेबा आंगांग सिंसे सिदा अदुइ तारगदि खनाबदा वारी सानबदा तोंगाना वारी साबा नतबा मपागा तोंगाना साबा नतबा ममागा तोंगाना साबा नतबा अदगी मसिम मनाउ सिंगा तोंगाना सानबा नतबदा जॉइन ओइना फमिनरा कांदा
ꯃꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯦ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯅꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯁꯤꯁꯤ ꯇꯧꯔꯀꯥꯟꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯁꯨ ꯊꯛ ꯈꯥꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯕꯦꯕꯂꯤꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯃꯌꯥꯝ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯑꯗꯒꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯈꯥꯝꯃꯣ ꯍꯥꯏꯔꯒ ꯈꯥꯝꯗꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜꯁ ꯏꯟꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯖꯦꯕ꯭ꯔꯥ ꯀ꯭ꯔꯣꯁꯁꯤꯗ ꯈꯣꯡꯅ ꯂꯥꯟꯐꯝꯗꯨꯗ ꯒꯥꯔꯤ ꯍꯦꯛ ꯊꯧꯖꯤꯜꯂ ꯍꯦꯛ ꯊꯝꯕꯒꯨꯝꯕ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯍꯜ ꯂꯃꯟ ꯂꯥꯟꯒꯗꯕꯁꯤꯡꯗꯣ ꯀꯗꯥꯏꯗ ꯂꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯁꯨ ꯃꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯊꯠꯆꯜꯂ ꯊꯝꯈ꯭ꯔꯕꯅꯤꯅ ꯀꯗꯣꯝ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯈꯇꯪ ꯃꯥꯒꯤ ꯂꯥꯏꯟ ꯂꯩꯔꯤꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯅ ꯂꯦꯞꯄꯤꯔꯒ ꯆꯠꯀꯗꯕ ꯃꯤꯗꯣ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯆꯠꯍꯟꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯨ ꯑꯗꯨꯝ ꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯒꯤ ꯃꯃꯤꯅꯦꯕꯁꯦ ꯆꯠꯐꯝꯗꯨꯗ ꯊꯥꯖꯤꯜꯂ ꯊꯝꯕ ꯍꯥꯏꯁꯦ ꯑꯀꯥꯏꯕ ꯑꯃ ꯇꯧꯕ ꯍꯧꯔꯕꯅꯦꯕꯀꯣ ꯑꯀꯥꯏꯕ ꯑꯃ ꯇꯧꯕ ꯍꯧꯕ ꯍꯥꯏꯕꯁꯤ ꯃꯤꯉꯣꯟꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯔꯕꯅꯦꯕ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔ ꯑꯉꯥꯡ ꯑꯃꯒꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯀꯣꯛꯀꯤ ꯃꯃꯤ ꯋꯥꯈꯜꯒꯤ ꯃꯃꯤꯁꯦ ꯑꯗꯨꯝ ꯊꯧꯔꯛꯏ ꯋꯥꯈꯜꯗꯨꯗ ꯇꯥꯕ ꯃꯃꯤꯗꯣ ꯃꯥꯅ ꯐꯣꯡꯗꯣꯔꯛꯄꯅꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯧꯔꯒ ꯐꯥꯔꯁ ꯃꯥꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯦ ꯄꯦꯔꯦꯟꯅ ꯑꯣꯏꯔꯤ ꯑꯉꯥꯡ ꯑꯃꯒꯤ ꯑꯗ ꯏꯆꯦꯅꯁꯨ ꯊꯝꯕꯤꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯔꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯤꯗ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯑꯃꯒꯤ ꯃꯥꯒꯤ ꯕ꯭ꯔꯣꯠ ꯑꯞ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯅ ꯃꯥꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯊꯛ ꯈꯥ ꯅꯥꯏꯕ ꯌꯥꯝꯅ ꯁꯤꯁꯇꯦꯝꯗ ꯑꯆꯨꯝꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯑꯍꯥꯟꯕ ꯐꯥꯎꯟꯗꯦꯁꯟꯗꯤ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯅꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯣꯁꯤꯡꯁꯤꯅ ꯃꯣꯏꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒꯁꯨ ꯊꯝꯕꯅꯤꯅ ꯑꯗꯨꯒ ꯃꯁꯤꯗꯤ ꯑꯣꯖꯥ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯝꯕꯤ ꯆꯠꯄꯒꯤ ꯑꯩꯈꯣꯏꯅ ꯏꯎꯗ ꯎꯕ ꯑꯃꯈꯛ ꯄꯨꯊꯣꯛꯆꯔꯛꯄꯩ ꯋꯥꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯁꯨ ꯍꯥꯏꯕꯤꯒꯅꯤ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯋꯨꯃꯦꯟ ꯀ꯭ꯔꯥꯏꯝꯒꯤ ꯃꯥꯌꯣꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯂꯦꯟꯁ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯑꯗꯨꯒ ꯋꯨꯃꯦꯟꯒꯤ ꯍꯦꯜꯞ ꯂꯥꯏꯟ ꯅꯝꯕꯔꯒꯥꯁꯦ ꯑꯗꯨꯝꯒ ꯂꯩꯗꯅ ꯑꯁꯤ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤꯗ ꯆꯠꯊꯕ ꯃꯤꯑꯣꯠ ꯃꯤꯅꯩꯗꯤ ꯑꯗꯨꯝ ꯍꯟꯗꯕꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯅꯗꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯕ ꯋꯥꯍꯪꯗ ꯑꯣꯖꯥꯗꯒꯤ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯀꯔꯝꯕ ꯐꯤꯕꯝ ꯁꯣꯏꯊꯔꯛꯄꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯈꯨꯟꯅꯥꯏꯔꯣꯜ ꯀꯥꯏꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕꯕꯨ ꯃꯈꯥ ꯇꯥꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯋꯥꯠꯂꯛꯄ ꯃꯈꯥ ꯇꯥꯕꯕꯨ ꯃꯊꯛ ꯊꯣꯡꯕꯅ ꯅꯨꯡꯁꯤꯕ ꯋꯥꯠꯂꯛꯄ ꯊꯛ ꯈꯥ ꯅꯥꯏꯕꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯀꯥꯏꯔꯛꯄ ꯁꯤ ꯏꯀꯨꯅꯤ ꯀꯣꯛ ꯈꯨꯝꯒꯅꯤ ꯏꯇꯩꯅꯤ ꯀꯣꯛ ꯈꯨꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤ ꯋꯥꯡꯃ ꯂꯥꯟꯕ ꯃꯤꯡꯒꯧꯗ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯥꯅ ꯊꯣꯛꯄ ꯄꯥꯝꯖꯕ ꯍꯦꯛ ꯆꯠꯊꯔꯛꯄꯒꯨꯝꯕ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯁꯦꯠꯄꯗ ꯑꯗꯨꯒ ꯆꯥꯕꯗ ꯉꯥꯡꯕꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯜꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯝꯕꯤ ꯁꯥꯕꯤꯔꯝꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯌꯥꯠꯂꯝꯕ ꯂꯤꯛꯂꯝꯁꯦ ꯀꯥꯏꯊꯔꯛꯄꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯤꯁꯇꯦꯝ ꯑꯃ ꯀꯥꯏꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯎꯔꯤꯕ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯀꯌꯥꯗ ꯑꯩꯈꯣꯏ ꯎꯍꯩꯗꯕ ꯎꯕ ꯇꯥꯍꯩꯗꯕ ꯇꯥꯕ ꯄꯥꯎ ꯃꯌꯥꯝꯁꯤꯅ ꯏꯆꯝ ꯆꯝꯕ ꯈꯨꯗꯝ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯐꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯧꯏꯒꯨꯝꯕꯁꯨꯡ ꯐꯠꯇꯕꯁꯤꯡꯁꯤꯒꯤ ꯃꯃꯤꯁꯤꯅ ꯋꯥꯡꯈꯠꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯁꯤꯔꯥ ꯍꯥꯏꯅ ꯑꯇꯣꯞꯄ ꯃꯤꯅꯁꯨ ꯎꯈꯤꯗꯧꯔꯤꯕꯅꯤꯅ ꯃꯁꯤ ꯑꯣꯖꯥ ꯀꯔꯤꯗꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯌꯥꯏ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯊꯛ ꯊꯪꯕꯗ ꯆꯠꯀꯗꯧꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯒꯤ ꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯧꯕ ꯃꯌꯥꯝꯁꯤꯕꯨ ꯊꯛꯁꯤ ꯀꯧꯏ ꯃꯥꯅ ꯍꯥꯏꯕ ꯇꯥꯕꯁꯦ ꯈꯥꯁꯤ ꯍꯥꯏꯕꯁꯤꯅ ꯑꯍꯟꯗꯨꯅ ꯅꯍꯥꯗꯨꯅ ꯉꯥꯡꯉꯛꯄꯁꯨ ꯑꯍꯟꯗꯨꯅ ꯇꯥꯕꯤꯕ ꯃꯗꯨ ꯈꯥꯁꯤ ꯀꯧꯏ ꯊꯛꯁꯤ ꯈꯥꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯋꯥ ꯉꯥꯡꯖꯔꯛꯄ ꯃꯇꯝꯗ ꯑꯍꯟꯁꯤꯅ ꯍꯦꯛꯇ ꯊꯠꯄ ꯑꯍꯟꯁꯤꯗ ꯊꯠꯄꯤꯕ ꯑꯍꯟꯁꯤꯅ ꯊꯠꯄꯤꯕ ꯏꯁꯩꯁꯤꯗ ꯉꯁꯥꯏꯒꯤ ꯃꯗ ꯀꯩꯅꯣ ꯑꯃ ꯈꯥꯁꯤ ꯑꯃ ꯀꯥꯏꯔꯕꯅꯤ ꯑꯗꯩꯗ ꯍꯣꯔꯦꯟ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯍꯟꯁꯤꯅ ꯍꯥꯏꯕ ꯌꯥꯕꯈꯩ ꯍꯥꯏꯕꯅ ꯂꯣꯏꯔꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯪꯕꯤꯔꯕ ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯅꯪ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯑꯍꯟꯁꯤꯅ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯏꯔꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯨꯝꯃꯝꯃꯕꯣꯏꯗꯤ ꯑꯍꯟꯁꯤꯅ ꯑꯗꯨꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯗꯨꯅꯁꯨ ꯂꯣꯏꯅ ꯉꯁꯥꯏ ꯑꯍꯟꯗꯨꯅ ꯍꯥꯏꯈꯤꯕ ꯆꯩꯈꯤꯕ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯒꯗꯧꯕ ꯑꯗꯒꯤ ꯀꯩꯅꯣꯗꯨꯅꯁꯨ ꯑꯍꯟꯗꯨꯅꯁꯨ ꯉꯁꯥꯏꯒꯤ ꯑꯉꯥꯡꯅ ꯆꯨꯝꯃꯝꯃꯅ ꯃꯥꯁꯦ ꯑꯗꯨꯝ ꯑꯦꯗꯃꯤꯠ ꯇꯧꯕ ꯇꯥꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯉꯥꯛꯂꯛꯇꯕꯁꯤꯅ ꯑꯩꯈꯣꯏꯒꯤꯗ
ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯈꯨꯟꯅꯥꯏ ꯂꯣꯟꯁꯤꯗ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯅ ꯀꯩꯅꯣꯗ ꯄꯨꯁꯤꯟꯖꯔꯕꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯄꯨꯁꯤꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯑꯩꯈꯣꯏꯒꯤ R.K. ꯃꯅꯤꯁꯅꯥꯅ ꯍꯥꯏꯔꯝꯕ ꯂꯩ ꯀꯔꯤ ꯍꯥꯏꯔꯝꯒꯦꯗ ꯅꯊꯛꯇ ꯃꯤ ꯊꯝꯕ ꯇꯝꯃꯨ ꯍꯥꯏꯕ ꯃꯥꯅ ꯅꯊꯛꯇ ꯃꯤ ꯊꯝꯕ ꯇꯝꯃꯨ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯤꯅ ꯌꯥꯝꯅ ꯂꯝꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯐꯥꯗꯕ ꯉꯝꯃꯛꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯕ ꯇꯧꯔꯀꯥꯟꯗ ꯑꯁ ꯏꯄꯥ ꯂꯩꯔꯤꯀꯣ ꯍꯥꯏꯅ ꯃꯥꯅ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯕ ꯑꯗꯒꯤ ꯏꯄꯥ ꯂꯩꯇ꯭ꯔꯒ ꯏꯃꯥ ꯂꯩꯔꯤꯀꯣ ꯍꯥꯏꯕ ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯒꯅ ꯏꯆꯦ ꯂꯩꯔꯤ ꯇꯥꯗ ꯂꯩꯔꯤ ꯃꯣꯏꯁꯤ ꯃꯌꯥꯝꯁꯨ ꯂꯩꯒꯗꯕ ꯃꯇꯝꯗ ꯑꯁ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯂꯩꯔꯤꯀꯣ ꯍꯥꯏꯅ ꯃꯥꯒꯤ ꯐꯥꯗꯖꯅꯕꯒꯤ ꯃꯇꯝ ꯑꯃ mana matomda admaina phada je tarboidi magi mathakta mi thamba tam tarboidi ma masa se ngasai gi mai character hai gre social character khunai lon sida ma se thaksi khasi leibai du oigane ana masi kaitha rei se kari dano haibada ngasai nunja leimana hangbi gi bada kari dege kaitha rei no haibde asigumba chatnabi mayam singse ibn ngaglak taba adegi samna haibda ipai pu singni matamda leirami haidi kanona mausina masaki kanosina magi maku boxina phamen da phamu lei matamda mausina sumang matondi sanga ko matam sai sida maku khumaga khungup se lothoga sanga me maku boki mamang da khungup tongde adigi maku bok to mai pham le da chat ki haitar so khungup se pai ra saka ga sumang matonda lanthog ma tonga sale asiguma mayam singse masi kairak pasina ekogi thaksi khasi hebse yamna kairai thaksi khasi kairak pasina miyoiba khunai sai sida ekogi manipur context hairakanda haujiki ma haidi mamongna makuboku usilaktaba adigi manemboku usilaktaba matei bu usilaktaba tawriba mayam singse akoigi hanagi ekogi channa jaramba pari puri gi oiba thaksi khasi mayam singse masi ngakna chatabadagi ekogi haiba kogi tahoidaba tahaidaba fataba mayam tholibase hojiki koi kunai sida sinani haina thamlege ozana thambiri base koigi yamna pukning da thamoida masimak tawdaba yadaba kaitharakpagi maramje khangabani na kamaina menkhakadagi haibadu adum mathangi round da lakjaraga hojiki kaithar iba system se ista che aikogi khunairol haiba se singa saigi india gi constitution piba law ma mayam je control tawna bagi damakta aduga aikogi customary law haidana chatna ron chat amasu leijari ba koi khunairol sida leiriba hairiba customary law sina natragana aikogi indian constitution gi makha da piriba law ani sina kadai fauba aikogi kaithar iba khunai sigi phibam masi control tawba ya gadagi khudam moina hairabada mi amabu aikoina hekta judge tawba wayenba lekai gi club na maira paibina natragana register tawdaba kanagumba lup amana pangan kanbu oigera khajiktang oigera masigi mami so akhoi adum taba uzai mayam sigi marak se aduna trial chathadana akhoi gi thodo wa tho ama thokku matamda crime ama lakku matamda mahak si kadai phawba mara lei magi mara du matu ina dandi su pidori benina chairak su phangdori benina aduga yamna gopna matang nainara kanda mara se si phawba leirami habase phangbagi finding do madugi matam yo dabida hetta makoina wayen ba amadi mara pibana chingbana tawba siguma phibam asina kadai phawba khoi gi society da piba impact lei masi logi makhada kadai phawba ya yade ka habado adusu tajani khoi gi ain de yang na ka taragati khoi gi any person ama adi crime ama torame natraga man torame yai natraga mana oigani ka haniga koina khallaga mi amabu akoi mayam sangdana haibadi leiriba lekai gi natraga leiremi ba ngaltang du tilami ba yamnaga akoi gi dandi ge pi bese khoi phuba chaiba aduga hatokpa gumba soibare gi ko phuba hebel adi mi se sidana ko argumba mayam ama aduga crime toribe imungdo tawrami natraga tawramde haibasi akoi gi evidence ke mo phangdung matamda mayam duna hauraga akoi gi mi gi yum gumba hek thudekpa gumba yum mai hek thadok pi ba gumba sumba se akoi thengnai ko si mayam singse ain di yenga ga di ain da mu ya di ba aduga masai sida kai gumba ain sigi wang ma da tawpa taraga di madu akoi complaint tha ba yai ko ai gi yum se hairiba mi khara masak maming pa khangba yauraga di natraga sigumba mayam singsina ai yum se thugai bi gre ai yum se mai thadok bi gre ai yum mai thaba matamda
ꯑꯩꯒꯤ ꯂꯩꯖꯕ ꯃꯥꯡꯆꯥꯡ ꯃꯌꯥꯝ ꯂꯣꯏ ꯌꯥꯎꯈꯤꯗꯣꯏꯅꯦꯕ ꯌꯨꯝꯁꯦ ꯃꯩ ꯊꯥꯒꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯅꯠꯇꯦꯗꯅ ꯑꯗꯨ ꯃꯣꯞꯇꯨꯅ ꯍꯧꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯕ ꯐꯪꯉꯣꯏꯗꯕ ꯇꯥꯟꯕꯗ ꯋꯥꯒꯗꯕ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯁꯤꯡ ꯌꯥꯎꯈꯤꯕ ꯁꯝꯅ ꯍꯥꯏꯔꯒꯅ ꯏꯗꯨꯀꯦꯁꯅꯦꯜꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯍꯦꯛ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯃꯤꯁꯤ ꯃꯥꯡꯍꯟ ꯇꯥꯍꯟꯗꯅ ꯍꯦꯛ ꯇꯧꯕ ꯁꯤꯕ ꯅꯥꯕ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯀꯝꯄ꯭ꯂꯦꯟ ꯊꯥꯕ ꯌꯥꯏꯀꯣ ꯑꯗꯣ ꯀꯝꯄ꯭ꯂꯦꯟ ꯊꯥꯕꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯒꯗꯤ ꯃꯤ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯪꯕ ꯇꯥꯕꯅꯤꯀꯣ ꯑꯗꯨꯕꯨ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯊꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯑꯗꯨꯝ ꯗꯟꯗꯤ ꯄꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯩꯅꯔꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯑꯥꯏꯟ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯝꯃꯛꯈ꯭ꯔꯦꯀꯣ ꯁꯦꯝꯃꯛꯄ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯑꯥꯏꯟꯁꯤꯗꯒꯤ ꯃꯃꯤꯡ ꯃꯊꯥ ꯈꯔ ꯑꯣꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟ ꯑꯍꯨꯝ ꯀꯣ 2024ꯒꯤ ꯀꯩꯅꯣꯗꯒꯤ 1st July ꯑꯩꯈꯣꯏ ꯆꯠꯅꯕ ꯍꯧꯈꯤꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ CRPC ꯀ꯭ꯔꯤꯃꯤꯅꯦꯜ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯀꯣꯗ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯄꯦꯅꯥꯜ ꯀꯣꯗ ꯑꯗꯨꯒ ꯏꯟꯗꯤꯌꯥꯟ ꯏꯕꯤꯗꯦꯟꯁ ꯑꯦꯛ ꯁꯤꯒꯨꯝꯕ ꯑꯥꯏꯟ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯑꯅꯧꯕ ꯊꯣꯜꯂꯒ ꯁꯦꯝꯈ꯭ꯔꯦꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯪꯍꯤꯇꯥ 2023 ꯑꯗꯨꯒ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥय ꯁꯪꯍꯤꯇꯥ 2023 ꯑꯗꯨꯒ ꯚꯥꯔꯇꯤꯌꯥ ꯁꯨꯔꯛꯁꯥ ꯑꯙꯤꯅꯤꯌꯝ 2023 ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯥꯏꯟ ꯑꯍꯨꯝꯁꯦ ꯍꯟꯗꯛ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏꯒꯤ 1st ꯑꯩꯈꯣꯏ ꯆꯠꯅꯕ ꯍꯧꯈ꯭ꯔꯦ ꯁꯤꯒꯤ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯟ ꯄꯦꯅꯥꯜ ꯀꯣꯗꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯟ ꯄꯦꯅꯥꯜ ꯀꯣꯗ ꯍꯥꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯀꯩ ꯍꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯃꯥꯒꯤ ꯗꯟꯗꯤꯁꯦ ꯁꯤꯁꯤꯗ ꯄꯤꯔꯦꯕ ꯍꯧꯖꯤꯛꯇꯤ ꯃꯣꯞꯀꯤ ꯀꯩꯅꯣꯁꯦ ꯃꯣꯞ ꯂꯤꯟꯆꯤꯡ ꯃꯌꯥꯝ ꯃꯤ ꯑꯃꯅ ꯍꯧꯔꯒ ꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯇꯧꯈꯤꯕꯁꯦ ꯃꯤꯑꯣꯏ 5ꯗꯒꯤ ꯍꯦꯟꯕ ꯒ꯭ꯔꯨꯞꯅ ꯑꯩꯈꯣꯏꯒꯤ ꯃꯣꯞ ꯑꯃ ꯁꯥꯒꯠꯂꯀꯥꯟꯗ ꯃꯤ ꯑꯃ ꯍꯥꯠꯄ ꯃꯤ ꯑꯃꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯨꯒꯥꯏꯗꯅ ꯈꯣꯠꯀꯥꯏꯗꯅ ꯇꯧꯕꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯀ꯭ꯔꯥꯏꯝꯁꯤ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯤꯒꯠꯅꯔꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯒ ꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯃꯤꯁꯤ ꯃꯥꯅ ꯍꯥꯠꯇꯣꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯤꯁꯦ ꯄꯨꯝꯃꯒ ꯇꯥꯎꯔꯒ ꯂꯩꯔꯝꯕꯗ ꯃꯥꯅꯤ ꯀꯥꯏꯅꯒ ꯅꯨꯄꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯟꯕꯒꯤ ꯀꯦꯁꯁꯨ ꯂꯩꯈ꯭ꯔꯦꯕ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯁꯇ ꯅꯨꯄꯤꯁꯦ ꯍꯤꯡꯉꯒ ꯂꯩꯔꯝꯕꯒꯤ ꯋꯥꯔꯤ ꯌꯥꯎꯈ꯭ꯔꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯅꯤꯀꯣ ꯍꯤꯡꯉꯒ ꯂꯩꯔꯝꯕ ꯃꯆꯥ ꯄꯣꯛꯇꯅ ꯂꯩꯔꯝꯕ ꯁꯤꯒꯤ ꯋꯥꯔꯤ ꯐꯥꯎꯗ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯅ ꯅꯨꯄꯤꯁꯤ ꯅꯠꯂꯤ ꯅꯨꯄꯤꯁꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗꯤ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦꯕ ꯅꯨꯄꯥꯗꯨꯗꯤ ꯐꯨꯕꯤꯔꯦꯕꯀꯣ ꯃꯌꯥꯝ ꯆꯪꯗꯅ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯁꯦ ꯃꯥ ꯃꯊꯟꯇ ꯅꯠꯇꯦꯕ ꯌꯨꯝꯗꯨꯗ ꯂꯩꯔꯤꯁꯦ ꯃꯥ ꯂꯩꯔꯝꯒꯅꯤ ꯃꯃꯥ ꯂꯩꯔꯝꯒꯅꯤ ꯃꯄꯥ ꯂꯩꯔꯝꯒꯅꯤꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯦꯕ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯃꯥꯡꯍꯟ ꯇꯥꯡꯍꯟꯈ꯭ꯔꯕꯅꯦ ꯌꯨꯝ ꯂꯣꯏ ꯊꯨꯒꯥꯏꯈ꯭ꯔꯤꯅꯤ ꯑꯁꯤꯕ ꯃꯁꯥ ꯄꯨꯁꯜꯂꯛꯑꯀꯥꯟꯗ ꯁꯨꯃꯥꯡꯗꯨꯗ ꯖꯨꯔꯤ ꯇꯥꯐꯝꯗ ꯄꯣꯠ ꯂꯣꯏꯁꯜꯂꯤꯅꯤꯀꯣ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯇꯧꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯕ ꯑꯗꯨꯕꯨ ꯀꯣꯟꯅ ꯈꯪꯉꯛꯄꯗꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣই ꯐꯥꯒꯠꯈꯤꯀꯣ ꯐꯥꯔꯒ ꯑꯩꯈꯣꯏ ꯖꯦꯜꯗꯒꯨꯝꯕ ꯊꯝꯈꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯨ ꯂꯩꯀꯣ ꯃꯥꯅ ꯀ꯭ꯔꯥꯏꯝ ꯅꯠꯇꯕ ꯑꯃ ꯇꯧꯔꯝꯕꯗꯣ ꯉꯁꯥꯏꯒꯤ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯗ ꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯅꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯒ ꯇꯧꯈꯤꯕꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯀꯥꯏꯕ ꯑꯇꯣꯏꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯦꯕ ꯃꯤꯒꯤ ꯂꯥꯏꯐꯇꯨꯗꯤ ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯄ꯭ꯔꯦꯁꯇꯤꯖ ꯂꯣꯏ ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯃꯥꯒꯤ ꯃꯉꯣꯟꯗ ꯃꯤꯅ ꯊꯝꯃꯝꯕ ꯕꯦꯕꯥꯔ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯈꯪꯉꯀꯥꯟꯗꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦꯕꯨꯗꯤ ꯍꯥꯏꯕꯤꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯑꯥꯏꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯤ ꯗꯟꯗꯤ ꯐꯪꯒꯗꯕꯅꯤ ꯍꯥꯏꯗꯅ ꯌꯥꯎꯔꯦꯕꯀꯣ ꯁꯤꯗ ꯃꯤꯑꯣꯏ 5ꯗꯒꯤ ꯍꯦꯟꯕꯅ ꯃꯤ ꯑꯃꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯑꯗꯨꯒ ꯃꯤ ꯐꯨꯕ ꯑꯗꯒꯤ ꯍꯥꯠꯇꯣꯛꯄ ꯀꯣ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯁꯨꯃꯥꯏꯅ ꯃꯣꯞꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯏꯚꯟ ꯗꯦꯠ ꯄꯦꯅꯥꯜꯇꯤ ꯐꯥꯎꯕ ꯄꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯏꯐ ꯏꯝꯄ꯭ꯔꯤꯖꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯋꯤꯠ ꯐꯥꯏꯟꯒ ꯂꯣꯏꯅꯅ ꯇꯧꯕ ꯐꯥꯎꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯂꯩꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯣꯞꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯊꯥꯕꯤꯗꯕꯁꯦ ꯑꯗꯣ ꯑꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯥꯏꯟꯁꯤꯗ ꯑꯩꯈꯣꯏ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯆꯠꯄꯤꯔꯀꯥꯟꯗ ꯑꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯥꯏꯟꯗ ꯆꯠꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯀꯥꯏꯅꯒꯗꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯥꯏꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗꯕ ꯌꯥꯗꯦ ꯕꯣꯠ ꯁꯥꯏꯠꯀꯤ ꯀꯝꯄ꯭ꯂꯦꯅꯦꯟ ꯑꯗꯨꯒ ꯑꯦꯀ꯭ꯌꯨꯁ ꯂꯩꯕꯗꯨꯒꯤ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯇꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯖꯖ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯃꯣꯏꯁꯨ ꯑꯅꯤꯃꯛꯀꯤ ꯏꯚꯤꯗꯦꯟꯁꯇꯨꯅꯦꯕ ꯂꯥꯛꯏꯁꯦ ꯏꯚꯤꯗꯦꯟꯁꯇꯨꯗꯒꯤꯅꯦꯕ ꯀꯂꯦꯛ ꯇꯧꯔꯀꯥꯟꯗꯨꯗ ꯍꯥꯞꯄꯛꯄ ꯃꯥꯒꯤ ꯍꯥꯞꯄꯛꯏꯕ ꯏꯚꯤꯗꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯛꯀꯗꯧꯔꯤꯅꯦꯀꯣ ꯑꯗꯣ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯃꯔꯥꯟ ꯄꯤꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕꯁꯤꯗꯤ ꯑꯩ ꯐꯠꯇꯦꯅ ꯊꯝꯅꯤꯡꯉꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ
ꯑꯥꯏꯟꯒꯤꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯁꯇꯃꯔꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯔꯒ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯤ ꯇꯧꯔꯒꯗꯤ ꯁꯤ ꯇꯧꯁꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯅꯦ ꯑꯃꯔꯣꯝꯗ ꯀꯁꯇꯃꯔꯤꯒꯤꯁꯤꯁꯨ ꯑꯗꯨꯝ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯤꯇꯤ ꯑꯣꯐꯦꯟꯁ ꯑꯩꯈꯣꯏꯒꯤ ꯑꯣꯐꯦꯟꯁ ꯑꯃ ꯇꯧ ꯇꯥꯔꯒꯁꯨ ꯌꯥꯝ ꯃꯥꯏꯅꯔ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯊꯪꯅꯕꯒꯤ ꯌꯦꯟ ꯑꯃ ꯉꯥꯅꯨ ꯑꯃ ꯍꯨꯔꯥꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯁꯟ ꯑꯃ ꯆꯤꯡꯉꯝꯕ ꯑꯗꯒꯤ ꯃꯤꯒꯤ ꯄꯣꯠ ꯑꯃ ꯍꯦꯛ ꯂꯧꯔꯨꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯍꯥꯠꯄ ꯇꯨꯞꯄꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯌꯥꯎꯕꯗꯨꯗꯤ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯅꯨ ꯈꯣꯠꯅꯨ ꯀꯥꯏꯅ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯕꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯕ ꯌꯥꯏꯑꯕ ꯑꯗꯨꯗꯤ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯅꯨꯀꯣ ꯀꯩꯒꯨꯝꯕ ꯅꯪ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯅꯪ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯅꯪ ꯐꯥꯍꯟꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯏꯑꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯥꯏꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯥꯏꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯣꯞꯇꯨꯗ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯗꯣ ꯊꯨꯒꯥꯏꯕ ꯅꯠꯇꯕꯗ ꯑꯥꯏꯟꯁꯤꯗ ꯌꯥꯎꯁꯟꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅꯤꯡꯉꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤ ꯑꯃ ꯁꯄꯣꯁ ꯌꯨꯝ ꯑꯃꯗ ꯍꯦꯡ ꯇꯧ ꯂꯩꯔꯝꯃꯦ ꯅꯨꯄꯤ ꯑꯃ ꯑꯗꯣ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯈꯪꯗ꯭ꯔꯦ ꯏꯃꯨꯡꯗꯨꯒꯤ ꯃꯤꯗꯨꯅ ꯍꯥꯠꯄꯅꯤ ꯍꯦꯛꯇ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯁꯨ ꯍꯥꯏꯔꯤꯅꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯃꯁꯥ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯇꯧꯔꯝꯃꯤ ꯅꯠꯇ꯭ꯔꯒ ꯇꯧꯔꯝꯗꯦ ꯍꯥꯏꯕꯗꯨꯗꯤ ꯐꯣꯔꯦꯟꯁꯤꯛꯀꯤ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯈꯪꯒꯗꯣꯏꯅꯤ ꯑꯗꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟ ꯃꯌꯥꯝ ꯂꯧꯔꯛꯀꯗꯣꯏꯅꯤ ꯃꯥꯏ ꯃꯃꯥꯏꯗ ꯃꯈꯨꯠꯇ ꯃꯁꯥꯒꯤꯗ ꯄꯥꯏꯔꯝꯕꯒꯤ ꯑꯗꯒꯤ ꯐꯤ ꯅꯨꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯥ ꯃꯁꯥꯅ ꯇꯧꯕ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯍꯦꯡ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯍꯦꯡ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯔꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯂꯧꯊꯣꯛꯄꯤꯗꯕ ꯇꯥꯔꯦ ꯄꯨꯂꯤꯁ ꯊꯨꯅ ꯀꯧꯕꯤꯔꯀꯥꯟꯗ ꯃꯥꯕꯨ ꯀꯧꯔꯀꯥꯟꯗ ꯄꯨꯂꯤꯁꯇꯣ ꯀꯧꯔꯀꯥꯟꯗ ꯌꯦꯡꯍꯜꯂꯒ ꯃꯌꯥꯝꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯕꯤꯗꯦꯟꯁꯇꯣ ꯀꯂꯦꯛ ꯇꯧꯕꯤꯔꯒ ꯃꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯆꯣꯡꯊꯣꯛꯄꯤꯌꯣꯕ ꯑꯩꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯍꯦꯡ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯏꯕꯤꯗꯦꯟꯁꯇꯨ ꯃꯥꯒꯤ ꯑꯃ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯃꯇꯝꯗꯨꯗ ꯃꯥꯏ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯃꯅꯦꯝꯕꯣꯛ ꯂꯩꯕ꯭ꯔꯥ ꯃꯀꯣꯛ ꯂꯩꯕ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯏꯃꯨꯡꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯩꯕ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯌꯦꯡꯉꯛꯀꯗꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯍꯦꯛꯇ ꯍꯧꯔꯀꯥꯟda ꯃꯤ ꯑꯃꯒꯤꯗ ꯑꯋꯥꯕ ꯄꯤꯕ ꯃꯤ ꯑꯃꯈꯛꯇꯪꯗꯨꯗ ꯑꯋꯥꯕ ꯄꯤꯕ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯗꯨꯗ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯥꯏꯟ ꯂꯩꯔꯤꯕꯅꯤꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯒ ꯁꯥꯈꯤ ꯑꯣꯏꯅ ꯆꯣꯡꯊꯣꯛꯄꯤꯕ ꯋꯤꯠꯅꯦꯁ ꯑꯣꯏꯅ ꯑꯣꯏꯕꯤꯕ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯆꯨꯝꯕꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯆꯨꯝꯅ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕꯀꯣ ꯁꯤꯁꯦ ꯂꯥꯛꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯁꯦꯡꯅ ꯃꯤ ꯍꯥꯠꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯋꯤꯠꯅꯦꯁ ꯃꯌꯥꯝꯁꯤꯡꯗꯣ ꯆꯣꯡꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯑꯥꯏꯟ ꯀꯥꯏꯅ ꯃꯤ ꯑꯃ ꯍꯥꯠꯂꯝꯃꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯑꯦꯛꯌꯨꯁ ꯄꯔꯁꯟꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯒꯅꯦꯕ ꯁꯤꯒꯨꯝꯕꯗ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯔꯣꯜꯗ ꯁꯤꯡꯅꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯇꯗꯤ ꯏꯆꯦ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯂꯥꯎꯕꯤꯔꯤꯀꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯥꯟꯅꯕ ꯍꯧꯖꯤꯛꯇꯤ ꯍꯛ ꯂꯩꯔꯦ ꯔꯥꯏꯠ ꯂꯩꯔꯦ ꯍꯥꯏꯗꯅ right and the duties ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅ ꯀꯔꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄꯅ ꯀꯔꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯏꯆꯦꯅ ꯉꯟꯇꯥꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯈꯨꯟꯅꯥꯏꯔꯣꯜ ꯍꯥꯏꯒꯗ꯭ꯔꯥ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯅꯤ ꯑꯃꯨꯛꯇꯪꯗ ꯂꯨꯍꯣꯡꯕꯒꯥꯁꯦ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯇꯥꯏꯌꯦꯕ ꯃꯁꯤ ꯇꯥꯏ ꯃꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯨꯍꯣꯡꯕꯁꯨ ꯆꯠꯂꯦ ꯑꯗꯨꯝ ꯌꯥꯕꯗꯧꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯕꯗꯧꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯆꯦꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯅꯤ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯟꯕ ꯍꯥꯏꯁꯤ ꯌꯥꯗꯦ ꯅꯨꯄꯤ ꯑꯍꯟ ꯂꯩꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯔꯛꯄ ꯌꯥꯗꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯋꯥꯏꯐꯁꯤ ꯂꯤꯒꯦꯜ ꯋꯥꯏꯐꯅꯦꯅ ꯀꯔꯤꯒꯨꯝꯕꯗꯁꯨ ꯂꯧꯗꯦ ꯀꯟꯁꯤꯗꯔ ꯇꯧꯗꯦ ꯃꯉꯣꯟꯗ ꯋꯥꯏꯐ ꯑꯃꯒꯤ ꯃꯥ ꯔꯥꯏꯠ ꯐꯪꯗꯦꯒ ꯍꯥꯏꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯏꯕ ꯂꯩꯈ꯭ꯔꯕ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯔꯣꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯃꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯌꯥꯔꯝꯕꯒꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯝꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯌꯥꯔꯛꯏꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯀꯔꯤ ꯃꯃꯤ ꯇꯥꯕ ꯌꯥꯏ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤꯅ ꯃꯆꯥꯁꯤꯡꯒꯤꯗꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯐꯦꯃꯤꯂꯤꯗꯨ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯧꯔꯛꯀꯗꯕ ꯑꯣꯏ ꯁ꯭ꯀꯨꯜꯗꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯁꯪꯗꯁꯨ ꯂꯥꯏꯔꯤꯛꯀ ꯂꯣꯏꯅꯅ ꯂꯥꯏꯁꯨꯅꯆꯤꯡꯕ ꯈꯪꯒꯗꯕ ꯇꯥꯛꯀꯗꯕ ꯃꯌꯥꯝ ꯑꯃꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯦꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯄꯔ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯈꯛ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏꯔꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯃꯔꯝꯗꯤ ꯑꯦꯀꯥꯗꯦꯃꯤꯛ ꯏꯗꯨꯀꯦꯁꯟꯗ ꯌꯥꯎꯗꯕ ꯈꯪꯗꯕꯗꯤ ꯌꯥꯗꯕ ꯂꯥꯏꯁꯨꯅꯆꯤꯡꯕꯁꯤ ꯌꯨꯝꯗꯁꯨ ꯃꯃꯥ ꯃꯄꯥꯅ ꯊꯥꯏꯅ ꯐꯨꯡꯒꯥꯗ ꯑꯍꯜ ꯂꯃꯟꯅ ꯐꯝꯃꯒ ꯐꯝꯃꯦꯟꯗ ꯐꯝꯃꯒ ꯑꯍꯟꯅ ꯉꯥꯡꯉꯝꯕ ꯇꯥꯛꯑꯝꯕ ꯑꯗꯨꯒ ꯂꯩꯕꯨꯡꯗ ꯑꯍꯜ ꯂꯃꯟꯅ ꯄꯨꯜꯂꯝꯕ ꯄꯥꯈꯪ ꯐꯥꯟ ꯂꯩꯁꯥ ꯐꯥꯒꯤ ꯃꯇꯝꯗꯣ ꯑꯣꯏꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯁꯦ ꯏꯆꯥꯁꯤꯡꯁꯦ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯉꯟꯅ ꯆꯠꯈꯤꯕ ꯚꯦꯟꯗ ꯀꯩꯗ ꯉꯟꯇꯥꯅ ꯑꯌꯨꯛꯇ ꯍꯦꯛ ꯍꯧꯒꯠꯄꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯪꯗꯒꯩ ꯑꯗꯒꯤ ꯍꯜꯂꯛꯑꯒꯁꯨ ꯊꯦꯡꯅ ꯍꯜꯂꯛꯄ
aduna maram oiraga hauraiba angangsingsida ngasai gi khunairol amagi chatna lonchat ki phibam ji kairakpa akhoi taseng nei che akhoi angang na moral science na mapu bok ta khong na tong tong kauraga 99 phangi haire ena tambagi wari am ka khoi tagi moral science ti tamiba moral science di 99% phangaba maje aduga mai mapu bok tu da khong na tak tak kauraga ai popo ai 99 phange 100 ki manung da haina tambai wari tagi ba man tamiba moral science to kadai fawa magi application je ma apply tawri no se khoi na gyan ta da aduna di ozana matang je isa karam haina kaithar ai habasu khara di thambire kaithar iba saruk sina ngasi ai khunai se adumak makha jathaba matam da kari oira kadage karam haina control ta wadage masi ai ozana su hoje hoje leibidi ba universal friendship organization UFO su institution amani organization sida takbiri bani tambiri bani adu sigumba amaka ki mathau se kadai fawbo leibage ga haibana singbu su thambi anmada nage masai gi kanona maitei se matamamda nupi lon base yarambra yaramdabra haiba ani subase leibase yabra yadabra haibai matangda haipet amu kan tawjage aigoi gi ining thausinna matamamda sanami se aigoi gi manipur da natana india ga te mapam da su sanai se ningthawamna nupi chama leramni haigumba adungo mayam lei aigoi gi lamsi su thokta banate mayam ama ado ngasai gi kanogi law gi nataba haitare Indian constitution piba law sigi natabada aikoi gi oibe su tongan mama sanabi manageram manipura kamain tawge da ningthauna nupi mayam lawrasu magi rani di amakhtang hapane adi rani se mukari oigedege da akoi gi ningthem pokpa mama haina ama tongan le haibedi ngasai gi ningthem pokpa aidi ningthau oibese masa mayam ma nupi mayam le na rani mayam le na mai taloi mayam le na masa di am pokani adorsu masai gi recognize se socially recognize se lemarem bi hai se masai gi kano do ani thau oiba kano do nupi do aduna lemme mi phonthon karame aduga masi yamna londana ba adu tawdana ba hai se matam dugi maisau mainong leba mayam singsina poktak mayam pidna mayam tawi adubo ahen badi dum tawdaba na te taw aduga masai hangbi beda adagi kanogi nupi lombagi chanabi sanad bi ama lere ko adi atopa mana sai kaithar iba masak singsina asum ekhoi control ta hodana lere di phibam se kai pa ya aduga masi isam sam na haijarabada oza tongan ba system de loi kai reba nupa nupi gi mari da natte imung manung gi thakha oiraga su naha inkhala iba sigi wangang sangang do oiraga su kai ba de loi kai do hariba kaithar iba akhoi ahal laman singsina koi tak pa laisu takna na bagi mafum phangda base masigi de mukta tongan ba institution ama darkar oiribra adu kara maina control to bigedage haibase khanaba yaba pafamne koina kaire yadre haidana sum leithokpa yaro akhoi gi remedial measure haitare soigrasu madugi menkhanaba kaino mati legum toi ana hairiba mayam singche akhoi gi yumda leiba mapanda saliba angang sing asai haibibada college school karaka namagi maning tamapa mamanaba mayam na ati pator wari mayam tarakanda ate mamanabi matau tamaga masigi control tauge haitar bodi akoina akoigi institution haibasi social institution haijab tare haidi kanoda kano academic institution tawina character gi mamda tamdrabani na masi yaring ba kage akoi angang singse social participation se yang itu han samna haibda angang ama laik tamaga laik ti am pajaba mayumda dum laik ta paraga ka mayumda phamaga dum leijaba angang se masina hayeng mamanabana lekai gi mamanabana bai ngasi di kano chausi akoi social service lekai gi lei am ta those du yau se hai madi laik ta pajal leba mi ga su sociable kya oidaba mi se angang se masina social service se yau matung sida mangon ta tongan ba keno wakal da ama phawe ba kariye na phawge da as aina ngasi tawri se miyang du ba service ni ko na khalu da mangon keno phawje ye mangon da smai tawdana admai sum tawpodagi ma se sociable koidana miyang watina bada agoi haina rakpa haitare ko miyang kamai tinaga de khangapa lamche kamai sakadagi saja kamai sakadagi imananda kari nganga de kari haiga de kamai tawdagi se khangapule aduna maruina hojiki
matamgi angang singse mase social participation yamna darkar hoyena khali aduga yam luba amna mama mapana natraga ahalaman singna section bigadabusi social participation ne na tawrakan saisida hojiki matam sidadi manipur saisida leisi world haiba tare ada aikogi nisha haibasina aikogi angang singse fattabarom da attract tawna basum honay fattaba chanabisina ne mi amagi matungda mami dona mi dugita mami oni sum ina le adugumba fattaba mi thengnorakanda asai social participation tawre hainasu angang duna adum fattaba thengnorakanda adum sakadi madusu yamna amang bale aduna aikoina kanosina akoi organization natragana aikoigi club singsina yarimo khaidi moisi nisha thingnabugi tawiba hoji tholaiba nisha thingbugi organization mayam tholaise akoi diam lai pharam ngasai social participant to na ngasai ai haiba phatabarom dam chakhadi akoi de yam mangingai moi mangna tab moi mamang bana tab haidi moi su mangi mangbadi amarom daiga akoi gi society haibasi mi mayam na semani miyam na semba adugumba kano amani khunai amani asingba khunai gi masakse kanana thihan bage haida mi akoi gi kano sing praja sing sina akoi gi tungi yumben oigado isna moina phattaba mayam to ta de akoi khunai se masakki do hangadoi ne hayeng phattaba am to yungauna ta na ne por cha ta na kano da kano gi akoi gi songi awang biosi ga da ta na leire haibisi mayam ji ura kanda asat wong no kanda as kanano mai te ne haidoi kanano haiga du jati ne haidoi ne adeida moina phattaba haibise masina ikoi khunai is na mangal le adu moi se phan ge haida de eng sa haijeba ikoi gi kano gi civil society organization to gu mayam adegi kano mayam singsina club ka tawriba mayam singsina moi bo afaba pauta pibiba ado masigi da magta aikogi kanoina amalai aikogi asomda awanglomda kaibi sana pata aikogi kanoina yebilien haidna kano poor children home lai moiga torakanda ahan kharaga torakanda moina laisu ina lairikam phong laisu gi lairik sigi ahan bada ima ipa minna uba laini hanana taw asigumba haiba mayam singse aikogi khunai sida tongan tongan ba institution hai tare formally institution oiba natab aikoina di institution ne na khallaga semgadawa ada moi se karigumba akoigi harau halaga nungai halaga puba yanaba samna haibada aikoigi sum culture la keno akoini sum kano tawjawna pamjerubana koigi nawaloisan kaina semagan institution kano singse organization singse nawaloisan kaina semaga juvenile singse juvenile singse afabda porokna bagi namakta haibada taksi khase hairse taksi khase se hojik mayam loin khangnarbani hojik leiba angang singse ahlamanda khoirmagi hainadi pura moide kanoma akogi hai phai gi film da kainom da lei da khoirmaga ja hainadeba adu moisida akogi art and culture tawba kambu singsi khoiramne bola adu hojiki angang singsida samna haibada hojik kana sanaribani thang gaise thang tamba matam sida thang sidadi khoiramna da yade oja uraga khoiramba masi aina thingnaजबा ma wari sum tawjage sangada di khangre wa kano do khudam pijera ke to kaina da hairoki ngaru tenda ikoi angang chohummo kano to thang tambi apikwa ngang su yawi khar chawba teenager su yawi ado below 18 na ya moin to masigi akoina tambi matamda yana mada moida hana moral class hana pi moral class se kramaina pi ge haibada noina saisida thang tamba lakma tamda na nayumda aman padana ai thang tamba saluge na khoirma lakadu ni ko khoiram daba angang do saisa thang tamba yawbi yaroi noi yengbadi ya ni numitu gi lephal thamani na haibana ada angang sing aikoina akoigi kano instructor khara thabna kuni inspection chale adeida angang kharama leple me kai dorgi angang sing yawon ji kaino nang na hai e mama pa khoimte adu di nang amayumda khoirmakti sina kamai khangiba haina angang du da hangbada ma khoirmakti hai haidi asai oja sina
ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯇꯝꯕꯤꯈꯤꯕꯗꯨꯅꯕ ꯃꯥ ꯑꯣꯖꯥꯅ ꯍꯪꯕꯗꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯔꯛꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯑꯗꯒꯤ ꯑꯩꯅ ꯑꯅꯤꯁꯨꯕ ꯏꯟꯁꯄꯦꯛꯁꯟ ꯆꯠꯄ ꯃꯇꯝꯗꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯃꯧ ꯅꯍꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯊꯣꯡꯒꯥꯜ ꯑꯃ ꯅꯨꯡꯁꯥ ꯌꯥꯏꯒ ꯁꯨꯝ ꯂꯦꯞꯄ ꯂꯩꯕ ꯃꯧ ꯅꯍꯥꯁꯤꯅ ꯄꯔꯛ ꯊꯣꯛꯂꯒ ꯃꯥꯁꯤ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕ꯭ꯔꯒ ꯑꯗꯨꯝ ꯇꯧꯖꯥꯠꯅꯤ ꯑꯣꯖꯥ ꯍꯣꯏ ꯇꯧꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯑꯩ ꯄꯥꯈꯠꯂꯦ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯑꯩꯗꯤ ꯑꯩ ꯏꯆꯥꯁꯦ ꯉꯥꯎꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯥꯏ ꯀꯔꯤꯅꯣ ꯏꯕꯨꯡ ꯅꯪ ꯍꯥꯏꯗꯣ ꯍꯥꯏꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯈꯠꯂꯅ ꯍꯪꯉꯦ ꯀꯔꯤꯅꯣ ꯅꯪ ꯑꯗꯨ ꯍꯥꯏꯗꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯆꯥꯁꯦ ꯌꯥꯝꯅ ꯉꯥꯎꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥꯡ ꯇꯝꯕ ꯆꯠꯂꯝꯗꯥꯏꯁꯤꯗ ꯇꯥꯅ ꯇꯥꯅ ꯈꯣꯏꯔꯝꯕꯁꯤꯗ ꯑꯩꯗꯤ ꯏꯆꯥꯁꯦ ꯉꯥꯎꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯔꯠ ꯃꯌꯥꯝ ꯑꯃ ꯇꯝꯕꯤ ꯈꯣꯠꯄꯤꯅ ꯇꯧꯔꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯣꯔꯦꯜ ꯀ꯭ꯂꯥꯁ ꯍꯥꯏꯗꯣ ꯇꯥꯛꯄꯤꯕ ꯈꯨꯔꯨꯝ ꯈꯥꯖꯟꯕ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯗ ꯀꯣꯛ ꯅꯣꯟꯕꯅꯤ ꯅꯣꯟꯗꯕꯅꯤ ꯃꯁꯤ ꯀꯣꯛ ꯅꯣꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯔꯇ ꯑꯣꯏꯁꯨ ꯅꯦꯝꯊꯩꯌꯦꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯣꯜꯂꯨꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯈꯪꯗꯦ ꯑꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯪꯗꯦ ꯊꯥꯡ ꯇꯝꯕ ꯈꯪꯗꯦ ꯖꯒꯣꯏ ꯇꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯍꯟ ꯈꯣꯠꯍꯟꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯇꯧ ꯇꯥꯔꯕꯣꯏꯗꯤ ꯉꯁꯥꯏ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛꯇ ꯇꯧꯖꯅ ꯂꯩꯕ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯌꯥꯎꯕ ꯃꯤꯁꯤꯡꯗꯣ ꯃꯗꯨ ꯉꯁꯥꯏꯒꯤ ꯅꯝꯕꯔ 4 ꯆꯥꯕ ꯌꯨ ꯊꯛꯄ ꯒꯟꯖꯥ ꯊꯛꯄ ꯀꯥꯅꯤ ꯆꯥꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯤꯟꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯃꯈꯣꯡ ꯁꯣꯝꯕꯤꯔꯒ ꯑꯗꯨꯒꯨꯝꯕ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯀꯨꯝꯕ ꯇꯝꯕꯤ ꯇꯥꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯑꯐꯕ ꯑꯉꯥꯡ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯉꯥꯎꯔꯤꯉꯩꯗꯁꯨ ꯊꯦꯡꯅꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯇꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯁꯇ꯭ꯔ ꯁꯥꯁꯇ꯭ꯔ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯒ꯭ꯌꯥꯟ ꯁꯤꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏꯒꯤ ꯒ꯭ꯌꯥꯟꯁꯤꯁꯨ ꯑꯅꯤꯃꯛ ꯂꯩꯍꯜꯂꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛꯁꯨ ꯉꯥꯛꯇꯣꯔꯤꯕꯅꯤꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯒ꯭ꯌꯥꯟꯁꯨ ꯂꯩꯇꯕ ꯌꯥꯗꯕ ꯄꯣꯂꯤꯁꯤ ꯁꯦꯝꯅꯗꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯅ ꯂꯥꯟꯗꯥꯔꯛꯄꯗ ꯈꯦꯇ꯭ꯔꯤ ꯃꯣꯏꯅ ꯗꯤꯐꯦꯟ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯂꯥꯟꯁꯨ ꯑꯃꯨꯛ ꯑꯗꯨꯝ ꯍꯩꯍꯟꯕꯗꯣ ꯃꯗꯨꯃꯛ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯐꯥꯎꯖꯩ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤꯕ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯛꯏꯕ ꯊꯥꯡ ꯇꯥꯒꯁꯤ ꯇꯝꯕ ꯃꯇꯝꯗ ꯑꯉꯥꯡꯗ ꯊꯛ ꯈꯥꯁꯤ ꯃꯇꯣꯝꯇ ꯑꯗꯨꯝ ꯂꯥꯛꯆꯕꯒꯤ ꯃꯥꯒꯤ ꯎꯄꯥꯏ ꯑꯃ ꯊꯝꯕꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯏꯆꯦ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠ ꯑꯃꯗꯤ ꯈꯨꯟꯅꯥꯏꯔꯣꯜ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯥꯁ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯈꯔ ꯂꯝꯕꯤꯒꯤ ꯔꯨꯜꯁ ꯇ꯭ꯔꯥꯐꯤꯛ ꯔꯨꯜ ꯊꯨꯒꯥꯏꯕꯒꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯍꯦꯛꯇ ꯎꯅꯕꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯔꯤꯗ ꯈꯔ ꯂꯧꯈꯠꯂꯒ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯄꯤꯔꯒ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯆꯠꯀꯗꯕ ꯑꯩꯈꯣꯏꯒꯤ ꯂꯤꯆꯠꯁꯦ ꯀꯔꯤꯅꯣ ꯑꯆꯨꯝꯕ ꯑꯣꯏꯕ ꯌꯥꯕꯁꯦ ꯃꯤꯉꯣꯟꯗ ꯀꯥꯏꯗꯕꯁꯤꯅ ꯀꯔꯤꯅ ꯀꯥꯏꯔꯣꯏꯗꯣꯏꯅꯣ ꯀꯥꯏꯔꯒꯅ ꯃꯗꯨꯒꯤ ꯄꯦꯅꯥꯜꯇꯤ ꯀꯔꯤ ꯑꯣꯏꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯤꯁꯤꯗꯤ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯃꯈꯥ ꯇꯥꯕꯗ ꯏꯆꯦꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯚꯥꯔꯇꯤꯌ ꯅ꯭ꯌꯥꯏ ꯁꯪꯍꯤꯇꯥ ꯑꯩꯈꯣꯏ ꯑꯅꯧ ꯑꯅꯧꯕ ꯂꯣꯁꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯖꯨꯂꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯅꯕ ꯍꯧꯔꯦ ꯍꯥꯏꯗꯅꯁꯨ ꯏꯆꯦꯅ ꯊꯝꯕꯤꯔꯦ ꯃꯌꯥꯝꯅ ꯈꯜꯂꯝꯃꯤꯁꯦ ꯑꯁ ꯄꯨꯂꯤꯁꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯔꯗꯤ FIR ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯟꯅ ꯂꯩꯔꯅꯤ ꯆꯌꯦꯠꯅ ꯂꯩꯔꯅꯤ ꯑꯗꯒꯤ ꯎꯀꯤꯜ ꯑꯁꯤ ꯁꯝꯅ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯣꯏꯗꯤ ꯑꯗꯨꯝ ꯄꯦꯟꯗꯤꯡ ꯇꯧꯔꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯥꯁꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯒꯤ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯤꯗꯨꯅ ꯑꯩꯈꯣꯏꯗ ꯐꯥꯎꯍꯟꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯑꯆꯨꯝꯕ ꯊꯣꯡꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯈꯔ ꯄꯥꯡꯒꯜ ꯀꯟꯕ ꯈꯔ ꯁ꯭ꯇꯔꯦꯡ ꯑꯣꯏꯕ ꯇꯧꯅꯨꯛꯀ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯂꯨꯞꯀꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯉꯁꯤ ꯋꯥꯌꯦꯟꯕꯒꯤ ꯐꯤꯕꯝ ꯑꯃꯁꯤ ꯂꯥꯛꯄ꯭ꯔꯥ ꯃꯁꯤ ꯃꯌꯥꯝꯁꯤꯅ ꯃꯣꯏꯅ ꯋꯥꯌꯦꯟꯕꯗ ꯑꯗꯨꯝ ꯌꯥꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯑꯗꯨꯁꯨ ꯊꯝꯕꯤꯌꯨ ꯑꯩꯅ ꯉꯁꯥꯏꯁꯨ ꯃꯀꯣꯛꯇꯒꯤ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯍꯥꯏꯖꯔꯤꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯁꯤ ꯂꯩꯉꯥꯛ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤꯅ ꯃꯗꯨꯗ ꯄꯤꯔꯤꯕ ꯑꯥꯏꯟ ꯃꯌꯥꯝꯁꯤꯡ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯧꯁꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯅꯨꯄꯤ ꯑꯃꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯑꯗꯨ ꯃꯥꯒꯤꯗꯃꯛꯇ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯑꯦꯛ ꯁꯦꯝꯃꯦ ꯉꯁꯥꯏ ꯕꯦꯕꯂꯤꯅ ꯄꯟꯕꯤꯈꯤꯕꯗꯣ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯂꯦꯟꯁ ꯑꯦꯛ ꯀꯣ 2005ꯗ ꯁꯦꯝꯃꯤꯅꯤ ꯀꯩ ꯃꯔꯝꯒꯤ ꯁꯦꯝꯃꯤꯅꯣ ꯅꯨꯄꯤꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯌꯥꯝ ꯆꯠꯊꯕꯁꯦ ꯌꯥꯝꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯔꯒ ꯂꯥꯛꯄꯅꯤ ꯅꯨꯄꯤꯁꯤꯗ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯍꯛ ꯃꯥꯒꯤ ꯔꯥꯏꯠ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯑꯙꯤꯀꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯉꯣꯟꯗ ꯐ꯭रीडꯝꯁꯤ ꯄꯤꯔꯛꯇꯕ ꯑꯗꯨꯒ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯃꯐꯥꯎ ꯄꯤꯔꯛꯇꯕ ꯑꯗꯩ ꯃꯉꯣꯟꯗ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯉꯥꯡꯕꯤꯕ ꯃꯌꯥꯝ ꯇꯧꯕꯗꯩ ꯅꯨꯄꯤꯁꯦ ꯃꯥ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯃꯛꯄ ꯑꯦꯛꯅꯦꯕ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯃꯛꯏꯅꯦꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯒꯗꯒꯦ ꯅꯨꯄꯤꯁꯤꯡꯁꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯡꯁꯦ ꯕꯤꯜ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯑꯦꯛ ꯑꯣꯏꯅ ꯑꯣꯜꯂꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯒꯤꯗꯃꯛꯇ ꯑꯉꯥꯡꯗ
ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯝꯗꯦꯀꯣ ꯃꯃꯥꯡꯉꯩꯗꯗꯤ नुपा खतंग अखोई प्रिफरेंस पीरमी नुपा नुपीदरी क्या तमहलमदे अदो लाइक लाइक सु तंबसे भारतदी अंगांग लाइक सु तमदबा अंगांग लेबि यारोय लोइनमक लाइक हायनगदबनी हाइबगी पांदमदमो अखोई राइट टू एजुकेशन एक्ट को द राइट ऑफ चिल्ड्रन टू फ्री एंड कंपल्सरी एजुकेशन एक्ट 2009 सि सेमे इनेबा मतम मदंगी मतुंगिना अखोई सेमे इनिको अदगी नुपीदा अंगांगदा मियो मिनि म्याम चथरपा सेक्सुअल असॉल्ट चथरपा मदु कन्ननबगी दंग मोय प्रोटेक्ट तौनदब सु we protection of children from sexual offences act 2012 amuk semai ni ko sumaina ain sine pi riba mayam sing se praja gi dong te pire ini aduga angang de sathara pa mi mi nei tawba mayam amasu akoi gi ain ni matung ina hoje arat palaitana koi dali se pi ni mayam na su dum tabi dangani ko gi angang de sathara pa mi nei je masidagi koi ga thokna bagi damakta akoi gi court yam thuna akoi gi court singjes da wild bizarre phangnana bagi da mata koi fast track court ani hanga ga leini court number 1 and 2 ko for koi pokso ki court se aduna sigi mafam se sida koi gi wild bizarre satari ne wild bizarre sataba haibe singa sa in haije do evidence haibe sidi loina ma yaw da badi yade adu nakal ani ma ki taba mi jangi nga sa koi wild bizarre satari ngai da prajam yamna wild lura kanda last the nupa ji dan koi मासे मरा लेरम दबदो अदुगुमते तादनबगी दमक्तनी को अखोई आइनदा नुपी यमना ममी खुमजलगा सेफला म पायरग लेसे मकनागी बिचंग चंग नतेबा बोथ साइड नबानी नंगनगी अखोई एविडेंस तो हापो अरुगन कनाना जुमी लाले हाइबदो आइना वाइन बिचा चथदी हाइबनेबा हेना हापो मी दुदनेबा माना जुमी नत्रगा लाले हाइबदो माना पिरकदुइसे को सुमाइन तौदना आइनदि अदुमाइना लेई अदुबु अखोई वायन बिचार चथब हाइबसिदी कोइना खुदकते हेता पनिशमेंट सिदे हेता पीबे यादे को मागी सु राइट अम लेनी मागी विटनेस मैम अमा पुथोकनबगी खुदोंग साबा मैम अमा पीदबा यादे अदगी मोइसिंग दो लॉयर मतुंगदा अमो अखोई एक्यूज रोंग की साइड की हाइतारे को नत्रगा रेस्पोंडेंट लोंग की साइड की डिफेंडर लोंग की साइड की मैम सिंगदगी अखोई साकी जम पुथोरकदबा लेबनिना मदु पुथोकबगी खुदोंग साबदो पीदबा यादे अदु पुथोकबा लोयर कांदा हियरिंग की स्टेज द लाकबने अदा मी अमगी स्टेटमेंट अमा लोबा हाइबसे लोग ngasi lobo loiraga su hangbasi ngasi heta loitba ngamdabasu yawe khangning ba question ba yamam yaba aduga court leiba case di pending di yam leiba haibadi nomada magi case tu khakthokpa natte ko nomada yang khai samagi madakta list story ne ba court amada manipur de leiba court myam sing civil gi oiro criminal gi oiro yam leire ko sigi myam sing sigi moigi kaino se louraga lakpanina akoina वाइल्ड बिजार से मा खक्तगी नुटी gi tawbasu mu yarakta hai tare ko aduna matam se khara pibe da khudung sa da ba matam khara pibiyo out of station oiba adu ada mayam ama leibani na madu iduna mar mor kan akoi gi wayan bizar gi keno lapasi da kidan thengda badi oiram ba yai adu achumba wayan aina ya ba wayan haragadi ko kisna mu la ka doine ko aduga nupa nupi khaina ba adigi sakthak tan bagi khopagi sakthak tan ba maintenance tan ba haraga su adum lekai ne nang nupi nang na yengre nang pi pham thu ini nang nupi di lore aduga na sa so ani hum leire aduga nang na som da sakhibe ya bra nang nupi si sakha pi ga dami ka na de lekai na wain bi bi yae ba to thangna bana mama pa na natraga mari mata na haibi la su yae ba adugo ain da mu yarak da basina divorce ki matang se la ko tam de di lekai na mu to bi ba ya da mama pa na to bi ba su ya da ba de pa si ga nupi si ga akoi ani na mu akoi ni khainare ya haidina moi ni na si mu ina basu mu ya de ba divorce ki matang si da di akoi ain gi matuna akoi ke no sang e ba kota matang si da su iche nupa nupi khatna ba khaina ba imu manungi civil case sing de loop sing la nai loop sing na akoi edum mating pang ba ga dra bai ba ga dra wayen ba ga dra akoi su thengna jai divorce matang si akoi gi organization namana nang nang khainare na chi me te inera ga lotion ba ya bra masi matang du su ketang ta masi matang si da akoi ya de ai nga sai haijari se nupa du ga nupi du ga ani du na so akoi ni nga si de khainare na moi ni soi toraga sina khaina bo oi haibe se mu ya film da yam taw se atu ya de ba ai ni matuna khaina bi ba ngam ba si de only family court cases khatna ngame supreme court na su ngamde ko ari prabhai ki president na su ngam ba nati ba si di only ngam mi si di nupa ma ni pi ma ga khaina bi di kri pi ba ngam si di only
just family court si khaktaneba hoina luhongam dai matam dadi court di haramde adu bo hojiti luhongba taraga di noi de start togadam ne na ma haire after marriage ko he luhongba he loibaga luhongba khudi me marriage de start togadam ne na haire de start togadi se kai giro nupi du gi damak da magi protection gi neba nupi du da de start to ho leiba to ho ba taraga di he nupi sna magi phagum to ba dai me ama nupa du da gi so koi phanga ka dori ni ko sigum ba yamam se le de aduna koina any organization civil organization like kai leidana mama pa amatana khaina bi basidi koi ain ki matu ina yadre ko aduga masa loksalu adigi angangi pesa su piu nang tuition fee pi de nang piu kai na habi badu di tum like kai gi social koi gi organization lai di ba me am sing sina civil society oro me apa bi oro like kai gi club organization na dum hai ba capacity dum yai ba sidi to bi ra di adu di yam pha bane ba ko hai di court sa pa hai ba sidi sauning ba nungai ta ba kaino ma di loi lai ba court bu he ko ra ga di mi si sauning nang nai bu court ko ba na hai bi kaino sida sauning ba ma hek lai ko adu kong na da bi da adum nang paisa pi ne tha tha kudingi nang phangi tolop tu de gi ka na hai bi ba so adu ta ga di me khana ba to ko roi du ne ba ko khana ba hai ba to oi du ne ba adu na paisa su dum pi ba adum no kai ha ta watem bi ba do yam phai ba aduga si matang sida kana gumba lup ama khak na nang khainare na chi ihen graba yana graba tungana leina graba aduda nupi duna natraga nupa duna yaning da beleragadi makoina court amu wakat pa yaiba moi ani na na yana re na khalla se be yak phare ba ko phare na bani le min na ba ya ri dam ni na bani khainaro ko khainare ko na bani na yana ga ri soi tawro kai na witness to ke ibide na khalla se ba ko adu gi do legalize to ba yaiba koina legalize to ba means yana gramni na adu gi si du mo pu tho kan da court ta hapadi koina ya roi ba ko adu moi ani de mutual consent ta koi family court ta divorce ta di babani yana ra ga di terms and condition khara la kani angang leibra leitebra angang ani leita ga di mapa nam loba mama nam loba or mama ga ani mak loi leini angang si myam sing se adu ga ma gi tha gi maintenance tu piwa natraga angang gi piwa natraga na nupi du gi khaina ba gi alimony one time payment abagi tha ko di sa tha sum lo ga leiba do natabada divorce to godor ni na magi pesa do one time payment bi yu kai na ko alimony tum lo bi ai ko bisa kara nupa gi mai kai de nupa du gi mai kai de gi ni pisna lo bi ai ba nupa de gi nupi na lo ga nupa de gi nupi na lo ga ba si mo mayam sin lei aduga si matang si nupa gi di phang ban thok ta bra kai na so hang ba su yai ba si ga su case tu gi merit tu gi matungina nupa na su nupi du gi dum lo ba su yai hai di nupa de gi sendo le ta ba nupi du na ga nupa si hundo ma ga cha khra ba aduga nupa du na nupi si sembi rak ba hai ta re ko aduga nupa si gi kai mo le hu ta ra ga di ma na hundo ma cha ki bani na compensation biga da ni kana hai ba su adum to bi ai manaba khunai ma har ga di nupa nupi gi right tu matang da masidi yam phaba lo mani han su khanjai oza adu ngasai gi oza aikoina hajan jan haja bu ni social issue nei na bai ba si loi bu kham ba di lai ba na te adu bu ten dang na oza da gi khangjani ba singa sai gi akoi gi advocate na di thambi re ko ngasai akoi nupa nupi ani gi marakta divorce ki matang da bu ra ga su right and duties ki matang da bu ra ga su adu ningthau nupi lon ba di ma na ngasai gi leibak ngak pangam na bani haiba masu haibiri akoi manipur da na tana mapal leibak ta gi thai de hona akoi na mami tai uyena ningthau na ta normal people sing sina to bu thabak ta di hojik si madu akoi society na dum accept tau doribra kamai tau gani som da di ai ni mi eng da di chungya mak yadre adu matang si di akoi na karam haina consider tau bi ai lo bi ai masi hojik ki mafam matam gi matung na haiba tare masi social gi lu su leitrabani na isa isa na control toraga samna haibada nupi ani leimina bai se adum irang de dum leire agoi hujik samaj to nei se masi leibani na ngasai gi nupi se lon ba yai ya de se su khunai na pi ngamdre adagi masa na hayeng wai ai di ai gi family da si thol ko yai du to ko yai hai na khanjera kanda control to bona ta di masi khrawa ba mlai aduga ngasai haibi gi bida kano amada nipa amada handak ta thoki ba mayam loi khangai ba viral loi nipa amada nupi ani matang ton da longi haibdo an mogi mutual understanding da nupi ani amsung nipa duga mutual understanding da longi ba matam sida socially obligation sidi leita banina masidi yai haisira yade haisira masa da leire na haijani
ꯅꯨꯄꯤꯅ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯁꯃꯥꯖꯅ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯁꯣꯝꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯏꯀ꯭ꯋꯦꯜ ꯔꯥꯏꯠ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯋꯤꯗꯣ ꯔꯤꯃꯦꯔꯦꯖ ꯑꯦꯛ ꯁꯦꯝꯈꯤꯕꯗꯤ ꯆꯍꯤ 100 ꯁꯨꯔꯝꯃꯅꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯔꯣꯜꯁꯤꯗꯤ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯃꯥ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯊꯣꯏꯅ ꯂꯩꯕ ꯎꯗꯦ ꯀꯗꯥꯆꯤꯠꯅꯦ ꯋꯤꯗꯣꯅ ꯂꯨꯍꯣꯡꯉꯛꯄ ꯒꯥꯏꯁꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕ ꯇꯥꯔꯒꯁꯨ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕꯒꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯅ ꯅꯨꯄꯤꯁꯤꯡꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗ ꯊꯥꯛꯁꯦ ꯃꯥꯟꯅꯗꯅ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯔꯣꯜꯗꯨ ꯃꯗꯨꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯆꯥꯎꯈꯠꯄ ꯑꯐꯕ ꯈꯨꯟꯅꯥꯏꯔꯣꯜ ꯄꯨꯔꯛꯀꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯀꯤꯟꯊꯒꯗꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯣꯖꯥꯒꯤ ꯇꯦꯟꯇꯛꯅ ꯃꯣꯠ ꯃꯆꯥ ꯑꯃꯇ ꯊꯝꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯃꯁꯤ ꯀꯩꯅꯣꯅꯤ ꯅꯨꯄꯤꯁꯤꯅ ꯋꯨꯃꯟ ꯃꯦꯔꯦꯖ ꯍꯥꯏꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯋꯨꯃꯟ ꯃꯦꯔꯦꯖꯁꯦ ꯑꯩꯈꯣꯏꯁꯤꯗ ꯌꯥꯗꯕ ꯑꯃ ꯂꯩꯔꯝꯃꯤꯁꯦ ꯌꯥꯏꯌꯦꯕ ꯌꯥꯗꯕ ꯂꯩꯔꯝꯃꯤꯁꯦ ꯆꯠꯅꯕꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯂꯨꯍꯣꯡꯉꯛꯄ ꯍꯥꯏꯁꯦ ꯂꯥꯏ ꯑꯩꯈꯣ ꯂꯝꯂꯥꯏ ꯊꯥꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯂꯨꯍꯣꯡꯐꯥꯟ ꯐꯝꯕ ꯈꯣꯠꯄ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯥꯔ ꯇꯧꯈꯤꯕꯗꯣ ꯑꯗꯨꯝ ꯋꯨꯃꯟ ꯑꯃꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯇꯥꯔꯕꯣꯏꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯎꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯂꯨꯍꯣꯡꯖꯈꯤꯕ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯏ ꯀꯟꯗꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯩꯈꯤꯕꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯃꯥꯖꯅ ꯊꯤꯡꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯤ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯍꯥꯏꯒꯗ꯭ꯔꯥ ꯐ꯭रीडम ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯄꯤꯔꯤꯑꯕ ꯑꯗꯨꯝ ꯄꯤꯔꯤ ꯀꯅꯥꯁꯨ ꯀꯟꯅ ꯅꯣꯛꯅꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯕꯛꯇꯤ ꯌꯥꯎꯕꯗꯤ ꯃꯗꯨꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯑꯊꯤꯡꯕ ꯈꯔ ꯂꯩꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯐꯖꯕ ꯈꯨꯟꯅꯥꯏꯔꯣꯜ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯄꯤꯛꯄ ꯆꯍꯤ ꯅꯧꯔꯤꯕ ꯊꯣꯛꯂꯤꯕ ꯑꯉꯥꯡꯗꯒꯤ ꯁꯦꯝꯒꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯏꯆꯦꯅꯁꯨ ꯑꯦꯗꯚꯣꯀꯦꯠꯅꯁꯨ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯒꯤ ꯑꯆꯧꯕ ꯔꯣꯜꯁ ꯑꯃꯈꯛ ꯂꯩꯔꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯗ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤ ꯑꯉꯥꯡ ꯌꯣꯛꯀꯗꯧꯔꯤꯕꯅꯤꯅ ꯃꯈꯣꯏ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯧꯅ ꯂꯥꯛꯏꯕ ꯆꯠꯅꯕꯤꯒꯤ ꯂꯤꯛꯂꯝꯁꯤꯡꯁꯦ ꯀꯥꯏꯗꯅ ꯊꯝꯕꯗ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯇꯤ ꯄ꯭ꯔꯊꯥ ꯍꯥꯏꯗꯅ ꯚꯥꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯇꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯩꯗ ꯀꯠꯂꯒ ꯁꯤꯕꯒꯤ ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯈꯨꯖꯤ ꯑꯗꯒꯤ ꯁꯤꯗꯕ ꯑꯗꯒꯤ ꯂꯨ ꯀꯣꯛꯄꯅꯆꯤꯡꯕ ꯑꯉꯧꯕ ꯁꯦꯠꯂꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯅꯆꯤꯡꯕ ꯂꯩꯔꯝꯃꯤ ꯆꯠꯅꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯍꯣꯡꯗꯨꯅꯁꯨ ꯂꯥꯛꯏ ꯏꯆꯦꯅꯁꯨ ꯊꯝꯕꯤꯕ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯝꯃꯝꯗꯕꯗꯒꯤ ꯉꯁꯤꯗꯤ ꯇꯝꯃꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯠꯊꯣꯛꯑꯒ ꯈꯣꯡꯁꯦ ꯊꯥꯡꯃꯤꯟꯅꯔꯒ ꯆꯠꯄ ꯃꯇꯝ ꯍꯥꯏꯗꯣ ꯌꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯖꯔꯝꯃꯤꯕ ꯆꯠꯅ ꯂꯣꯟꯆꯠ ꯀꯌꯥ ꯑꯗꯨꯒ ꯍꯣꯡꯉꯛꯏꯕ ꯃꯇꯝꯒꯤ ꯏꯆꯦꯜꯁꯤꯒ ꯀꯗꯥꯏ ꯐꯥꯎꯕ ꯑꯦꯗꯖꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯐꯕ ꯈꯨꯟꯅꯥꯏꯔꯣꯜ ꯑꯃ ꯁꯦꯝꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯈꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯕ ꯃꯊꯪ ꯂꯥꯛꯄ ꯏꯄꯤꯁꯣꯗꯇꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯥꯡꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯃꯦꯗꯥꯝ ꯑꯦꯗꯚꯣꯀꯦꯠꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯧꯕꯤꯕ ꯈꯪꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ